ꯆꯍꯤꯗꯤ ꯂꯣꯏꯗꯣꯏ ꯇꯧ ꯂꯩꯔꯝꯃꯦ 2019ꯗꯤ ꯍꯌꯦꯡ ꯉꯥꯏꯔꯦ ꯂꯣꯏꯒꯗꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯆꯍꯤꯗ ꯀꯔꯤ ꯇꯧꯈꯤꯒꯦꯅ ꯁꯨꯃꯥꯏꯅ ꯍꯪꯒꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯊꯕꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯩ ꯏꯁꯥꯁꯤ ꯀꯩꯝꯇ ꯆꯦꯟꯖ ꯇꯧꯔꯝꯗꯕꯗꯣ ꯁꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯌꯥꯎꯔꯝꯒꯅꯦꯕ ꯍꯥꯟꯅꯒꯤ ꯃꯁꯥꯅ ꯇꯥ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯆꯍꯤ 2020ꯁꯤ ꯁꯤꯗꯗꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯍꯧꯗꯕꯤꯗ ꯃꯦꯟ ꯃꯥꯟ ꯇꯥꯗꯕꯤꯗ ꯁꯨꯝ ꯍꯧꯕꯁꯤ ꯇꯧꯍꯜꯂꯒꯁꯦ ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯑꯩꯈꯣꯏ ꯈꯔ ꯆꯦꯟꯖ ꯇꯧꯍꯟꯁꯦꯕ 2020ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯍꯤꯗꯧꯅ ꯕꯣꯔꯤꯡ ꯏꯌꯔ ꯑꯃ ꯑꯣꯏꯍꯟꯒꯟꯁꯦꯕ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯃꯌꯥꯝ ꯇꯥꯜꯂꯝꯕ ꯇꯧꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯃꯤꯁꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯖ ꯇꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯂꯣꯏꯔꯝꯕ ꯃꯤ ꯁꯣꯟꯕ ꯌꯥꯕꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃ ꯆꯨꯝꯅ ꯍꯣꯠꯅꯔꯒ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯁꯣꯜꯂꯣꯏꯗ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯃꯔꯛꯇ ꯇꯠꯈꯤꯕ ꯉꯥꯛꯇꯅꯦꯕ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯃꯥꯏꯟꯁꯤ ꯃꯥꯏꯟ ꯇꯐꯅꯦꯁ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯃꯥꯏꯟ ꯁꯥꯊꯤꯕ ꯋꯥꯠꯄ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏꯟꯁꯦ ꯈꯔ ꯁꯥꯊꯤꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩ ꯇꯧꯅꯤ ꯈꯟꯈ꯭ꯔꯒꯗꯤ ꯑꯩ ꯄꯟꯊꯨꯡꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯁꯨꯝꯕꯒꯤ ꯋꯥꯈꯜꯁꯦ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯃꯊꯪ ꯄꯣꯏꯟꯠꯇ ꯌꯨ ꯑꯥꯔ ꯑꯂꯥꯎꯗ ꯇꯨ ꯐꯦꯜ ꯑꯩꯈꯣꯏꯁꯦ ꯐꯦꯜ ꯑꯣꯏꯕꯒꯤ ꯑꯌꯥꯕ ꯄꯤꯌꯦꯕ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯤꯗ ꯐꯦꯜ ꯃꯌꯥꯝ ꯑꯃ ꯑꯣꯏꯍꯧꯔꯒ ꯑꯗꯨꯗꯒꯤ ꯇꯝꯕ ꯌꯥꯕ ꯇꯝꯃꯛꯑꯒ ꯑꯗꯨꯀꯥꯟꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯣꯠ ꯂꯩꯒꯗꯣꯏꯅꯦꯕ ꯍꯌꯦꯡꯋꯥꯏ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏ ꯃꯌꯥꯝ ꯑꯃ ꯄꯨꯡꯇꯧ ꯇꯧꯔꯨꯔꯒ ꯑꯗꯨꯒ ꯐꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯑꯔꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯐꯦꯜ ꯃꯌꯥꯝ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯅꯣꯂꯦꯖ ꯍꯦꯟꯒꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯁꯤ ꯂꯝꯕꯤꯁꯤ ꯆꯠꯄ ꯌꯥꯗꯦ ꯁꯤ ꯂꯝꯕꯤꯁꯤ ꯆꯠꯄ ꯌꯥꯗꯕ ꯂꯝꯕꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯈꯪꯍꯧꯔꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯐꯪꯉꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯍꯧꯖꯤꯛꯇ ꯈꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨ ꯇꯧꯔꯨꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯇꯝ ꯆꯨꯝꯊꯣꯛꯄꯒꯤ ꯃꯇꯝꯗꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅ ꯑꯔꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯆꯨꯝꯊꯣꯛꯄꯒꯤ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯗ ꯐꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯤ ꯁꯤ ꯊꯥꯗꯣꯛꯄꯤꯕ ꯑꯩꯈꯣꯏꯅ ꯐꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯀꯤꯔꯒ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯈꯣꯡꯅ ꯆꯠꯂꯤꯁꯦ ꯑꯁꯤ ꯁꯨꯃꯥꯏꯅ ꯆꯠꯂꯝꯃꯔꯣꯏ ꯑꯩꯈꯣꯏ ꯉꯁꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒ ꯂꯩꯁꯤ ꯂꯩꯔꯝꯃꯔꯣꯏ ꯁꯥꯏꯀꯜꯒꯁꯤ ꯂꯩꯔꯝꯃꯔꯣꯏꯕ ꯁꯥꯏꯀꯜꯒꯁꯤ ꯑꯍꯥꯟꯕ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯀꯌꯥ ꯌꯥꯝꯅ ꯐꯦꯜ ꯑꯣꯏꯔꯝꯒꯅꯤ ꯀꯌꯥ ꯌꯥꯝꯅ ꯌꯨꯡꯁꯤꯜꯂꯝꯒꯅꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯁꯤ ꯇ꯭ꯔꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯌꯥ ꯌꯥꯝꯅ ꯃꯣꯏꯗ ꯐꯦꯜ ꯃꯌꯥꯝ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯠꯄ ꯇꯝꯕ ꯃꯇꯝꯗ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯀꯌꯥ ꯌꯥꯝꯅ ꯇꯨꯁꯤꯜꯂꯝꯒꯅꯤ ꯀꯌꯥ ꯌꯥꯝꯅ ꯃꯥꯏꯅ ꯎꯞꯄꯝꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯦꯜ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯤ ꯊꯥꯗꯣꯛꯃꯤꯟꯅꯁꯦꯕ ꯁꯤ ꯀꯤꯔꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯑꯝꯇ ꯐꯖꯅ ꯇꯧꯕ ꯉꯝꯃꯔꯣꯏ ꯊꯕꯛ ꯑꯝꯇ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯒ ꯃꯊꯪ ꯄꯣꯏꯟꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤ ꯒꯦꯝ ꯑꯃꯒꯨꯝꯕꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯐꯦꯟꯁ ꯉꯥꯛꯇ ꯁꯥꯟꯅꯒꯟꯁꯦꯕ ꯗꯤꯐꯦꯟꯁ ꯉꯥꯛꯇ ꯁꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯑꯦꯇꯦꯛꯅ ꯈꯔ ꯍꯦꯟꯅ ꯁꯥꯟꯅꯁꯦꯕ ꯑꯌꯥꯝꯕ ꯃꯤ ꯃꯈꯩꯁꯦ ꯑꯩꯈꯣꯏꯁꯤ ꯗꯤꯐꯦꯟꯁꯇ ꯑꯌꯥꯝꯕ ꯁꯥꯟꯅꯩꯕ ꯏꯁꯥꯒꯤ ꯁꯦꯐꯇꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯌꯥꯝꯕ ꯈꯟꯕ ꯑꯗꯒꯤ ꯔꯤꯛꯁ ꯂꯧꯕ ꯀꯤꯕ ꯁꯨꯝꯕꯅ ꯑꯌꯥꯝꯕ ꯑꯣꯏꯌꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯀꯦ ꯑꯩꯈꯣꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯇꯦꯛꯇ ꯈꯔ ꯁꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯐꯨꯠꯕꯣꯜ ꯃꯦꯠꯆ ꯑꯃꯗ ꯑꯩꯈꯣꯏꯅ ꯗꯤꯐꯦꯟꯁ ꯉꯥꯛꯇ ꯁꯥꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯦꯇꯦꯛꯇ ꯊꯣꯏꯅ ꯁꯥꯟꯅꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯄ꯭ꯂꯦꯗꯣ ꯑꯩꯈꯣꯏꯅ ꯊꯣꯏꯒꯗ꯭ꯔꯣꯕ ꯑꯩꯈꯣꯏ ꯊꯣꯏꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯅ ꯊꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯦꯇꯦꯛ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯑꯦꯇꯦꯛꯇ ꯈꯔ ꯍꯦꯟꯅ ꯁꯥꯟꯅꯔꯒ ꯑꯦꯇꯦꯛ ꯇꯧꯔꯒ ꯒꯣꯜ ꯆꯜꯂꯨꯔꯕ ꯃꯇꯝꯗꯣ ꯑꯗꯨꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯗꯤꯐꯦꯟꯁ ꯉꯥꯛꯇ ꯁꯥꯟꯅꯔꯒ ꯂꯩꯕꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯗꯤꯐꯦꯟꯁꯇꯩꯈꯔ ꯍꯦꯟꯅ ꯑꯦꯇꯦꯛꯅꯈꯔ ꯍꯦꯟꯅ ꯁꯥꯟꯅꯁꯦꯕ ꯑꯦꯇꯦꯛꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯁꯦꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯩꯇꯦ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗꯦ ꯑꯗꯨꯅ ꯈꯔ ꯂꯤꯛꯅ ꯁꯤꯖꯤꯟꯅꯧ ꯑꯗꯨꯗꯒꯤ ꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯁ꯭ꯄꯦꯟ ꯇꯧꯕꯗꯣ ꯂꯤꯛꯅ ꯁꯤꯖꯤꯟꯅꯧ ꯑꯗꯣꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇꯀꯣ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯍꯦꯟꯅ ꯀꯃꯥꯏꯅ ꯂꯥꯛꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯅ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯔꯗꯨꯗꯒꯤ ꯈꯖꯤꯛ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯗꯤꯐꯦꯟꯁ ꯁꯥꯟꯅꯕ ꯍꯥꯏꯁꯦ ꯑꯗꯣꯝꯗ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯦꯟꯅ ꯀꯃꯥꯏꯅ ꯂꯥꯛꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯤꯒꯨꯝꯕ ꯑꯣꯏꯅ ꯋꯥꯈꯜꯁꯦ ꯊꯥꯗꯃꯤꯟꯅꯁꯦ ꯑꯗꯨꯅ ꯗꯤꯐꯦꯟꯁ ꯈꯛꯇ ꯁꯥꯟꯅꯔꯒꯗꯤ ꯑꯩꯈꯣই ꯒꯣꯜ ꯆꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯒꯣꯜ ꯆꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯟꯊꯨꯡ ꯑꯃ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯈꯔ ꯁꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯄꯣꯏꯟꯠ ꯃꯈꯩꯗꯣ ꯃꯀꯣꯛꯇꯩ ꯍꯜꯂꯒ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏ ꯃꯥꯏꯟ ꯈꯔ ꯇꯐꯅꯦꯁ ꯑꯣꯏꯍꯟꯁꯦ ꯃꯥꯏꯟ ꯈꯔ ꯁꯥꯊꯤꯍꯟꯁꯦ ꯑꯗꯨꯒ ꯅꯝꯕꯔ 2ꯗ ꯌꯨ ꯑꯥꯔ ꯑꯂꯥꯎꯗ ꯇꯨ ꯐꯦꯜ ꯅꯝꯕꯔ 3ꯗ ꯑꯩꯈꯣꯏ ꯗꯤꯐꯦꯟꯁ ꯈꯛꯇ ꯁꯥꯟꯅꯒꯟꯁꯦ ꯑꯩꯈꯣꯏ ꯑꯦꯇꯦꯛꯇ ꯈꯔ ꯍꯦꯟꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯑꯍꯨꯝꯁꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯊꯝꯃꯤꯟꯅꯔꯒ ꯃꯌꯥꯝ ꯂꯥꯛꯂꯤꯕ ꯆꯍꯤ 2020ꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯕꯦꯁ ꯏꯌꯔ ꯑꯃꯃꯝ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ